Lafu Eromba oin ille. Yam tang ay dun sa ngam Khajing powder, Jira powder, black pepper, black pepper, pawa de jam yang khaine na handi 150 hai over. Mayam, I video sibu yung biri pag kuding magtakachari adaga subscribe tau da biyaw tari mayam subscribe sung soy dan dakshin bira mo adaw mayam nga si Lafu Eromba chara age adai Khajing Kanghou Bora si chara age Khajing de macha to phang de bako mayam adaw kana chabiro hayo mayam do ay maming hayam magge Lafu Eromba ga Bora ga yam charo haibane nga taw po charo haibane ado mathang na muka chajara age ado Lafu Eromba charo hai mayam da haramage Romesh Marangthem Dridan Maitai Ningthouza yam saurabani Lafu Eromba sa tabagi si Lovely Hook khaye Chinglemba Singha Khetri Mayum Abethoi Jodi hena Chinglemba user ama hai do maming do thola mage aduga Khajing Kanghou charo hai ba khaina ko pakpisa thangjam bikas nong thongbam kamala huidrom se imane ngonda icha na taraga comment dam pibirak pane bako ma iman haiba kai dudi loin bakti sudre adusu khajing ji ju sta khajing amado phangde bako do si dum chajara age aduga sur ibe tombi nongmai kapam sana tombi yendrem ba mai ma khajing a chawbu thonga charo haibani do khangoi charage Masidi haurage tawa Lafu Eromba mayam gi Lafu Eromba se phi jaran cha phawradi mathong maram di khangaroi sarage moi gi Lafu se am hawbani sidagi hek pani leibaga natte sidi Lafu Eromba oin ille
ꯃꯣꯔꯣꯛꯁꯤꯗ ꯈꯖꯤꯡꯁꯦ ꯃꯌꯥꯝ ꯍꯥꯎꯅꯤ. ꯍꯥꯎꯋꯦ. khajing khúhao am tawini. Hot. Side food yam haaweba. Thot laubada. Hello. Hào ha. Lafu Eromba ko hào gì đó. Mấy lafu dám hào vậy bạn. Khajing chỉ hào ra thế mẹ. Kanghou gì ạ. Mayam khajing talu bane khajing se yadre. Màu á. Wow mà mình nằm ngồi nó xìa. Kanghou gì đấy. Chadaba yam kuire Khajing Kanghou kain. Lafu dạ mang cần người đó rồi mình. Mấy lafu gì đấy cũng hòm nè.
ꯂꯐꯨ ꯍꯥꯎꯋꯦꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤꯁꯨ ꯍꯥꯎꯕꯅꯦ ꯑꯗꯣ ꯁꯤꯒꯤꯗꯤ ꯌꯥꯝ ꯊꯣꯠꯂꯦꯕꯀꯣ ꯌꯨꯝꯗꯗꯤ ꯈꯤꯇꯪ ꯑꯩꯅ ꯆꯥꯕ ꯀꯥꯟꯗ ꯑꯍꯥꯎꯕ ꯀꯌꯥ ꯆꯥꯕ ꯐꯪꯗꯦꯕ ꯑꯗꯨꯒꯤꯅꯤꯗ ꯍꯥꯏꯗꯤ ꯆꯛ ꯆꯛ ꯂꯥꯎꯕꯗꯣ ꯑꯗꯨꯗꯤ ꯃꯣꯜꯂꯦꯕ ꯈꯔ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯈꯖꯤꯡ ꯃꯅꯝ ꯉꯥꯔꯤ ꯃꯅꯝꯁꯦ ꯃꯣꯏ ꯂꯩ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯎꯔꯦꯍꯦ ꯁꯦ ꯑꯁ ꯅꯨꯡꯁꯤꯗ ꯑꯩꯁꯨ ꯅꯥꯀꯨꯞꯄꯤ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯁꯤ ꯅꯥꯀꯨꯞꯄꯤ ꯂꯩꯔꯝꯃꯗꯤ ꯈꯖꯤꯡ ꯕꯣꯔꯥꯁꯨ ꯈꯖꯤꯡ ꯕꯣꯔꯥꯗꯁꯨ ꯍꯥꯞꯄꯝꯒꯅꯤ ꯅꯣ ꯀꯥꯡꯉꯧꯗꯁꯨ ꯍꯥꯞꯄꯝꯒꯅꯤ ꯕꯣꯔꯥꯁꯨ ꯇꯧꯔꯝꯒꯅꯤ ꯑꯣ ꯃꯣꯏ ꯈꯖꯤꯡꯁꯦ ꯄꯋꯥꯗ 150 160 ꯁꯨꯃꯥꯏꯅ ꯄꯤ ꯍꯣꯡꯉꯤꯔ ꯇꯥꯡꯉꯤꯔ ꯈꯪꯗꯦ ꯈꯪꯉꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯍꯥꯎꯃꯟꯗꯅ ꯀꯗꯛ ꯇꯛꯁꯟꯈ꯭ꯔꯦ ꯂꯐꯨ ꯏꯔꯣꯟꯕꯅ ꯈ꯭ꯋꯥꯏ ꯍꯥꯎ ꯂꯩꯔꯝꯃꯦ ꯗ꯭ꯔꯤꯗꯟ ꯃꯩꯇꯩ ꯅꯤꯡꯊꯧꯖꯝꯁꯦ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯦꯕ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯦꯛ ꯍꯥꯡꯉꯛꯄꯗꯒꯤ ꯆꯥꯎ ꯍꯥꯏꯔꯛꯄꯅꯦꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯛꯑꯣꯅ ꯌꯥꯝ ꯍꯥꯏꯕꯅꯦꯕꯀꯣ ꯉꯥꯅꯨꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯅꯦ ꯌꯥꯝ ꯐꯪꯗꯦꯕ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯉꯥꯅꯨꯁꯦ ꯂꯧꯔꯗꯤ ꯃꯄꯨꯝ ꯑꯣꯏꯅ ꯂꯩꯍꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯂꯩꯔꯤ ꯃꯐꯝꯗꯨꯁꯨ ꯐꯪꯗꯕ ꯆꯠꯂꯒꯕꯨꯗꯤ ꯂꯩ ꯌꯥꯅꯤ ꯃꯐꯝꯗꯣ ꯑꯩ ꯉꯍꯥꯟ ꯕꯔꯥ ꯕꯖꯥꯔ ꯆꯠꯄꯗꯣ 30 to 40 ꯃꯤꯅꯠ ꯆꯪꯉꯦꯀꯣ ꯇ꯭ꯔꯥꯐꯤꯛ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝꯃꯩꯗꯣ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯅ ꯆꯥ ꯉꯝꯖꯗꯕ ꯍꯥꯏꯗꯤ ꯀꯦꯖꯤꯗ 700 ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯃꯄꯨꯝ ꯑꯣꯏꯅꯁꯨ ꯂꯩꯗꯣꯏꯅꯦꯕ ꯑꯃꯨꯛꯀ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯒ ꯉꯥꯅꯨꯗꯣ ꯏꯁꯤꯡ ꯉꯥꯅꯨ ꯀꯩꯀꯥ ꯈꯔ ꯍꯥꯏꯕꯅꯦꯕ ꯑꯃ ꯑꯩꯈꯣꯏꯅ ꯂꯩꯕ ꯉꯥꯅꯨꯗꯨꯗꯤ ꯑꯃ ꯃꯁꯛ ꯐꯖꯕꯤꯗꯨꯅꯦꯕ ꯑꯗꯣ ꯏꯁꯤꯡ ꯉꯥꯅꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯪꯉꯝꯒꯗ꯭ꯔꯥ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯆꯥꯈꯤꯗ ꯉꯥꯏꯔꯤꯕꯀꯣ ꯉꯥꯅꯨꯁꯦ ꯍꯥꯏꯗꯤ ꯆꯥꯕ ꯌꯥꯝ ꯉꯝꯖꯗꯦꯕꯀꯣ ꯑꯗꯣ ꯀꯩꯕ ꯃꯆꯨꯗꯣ ꯕ꯭ꯂꯨ ꯀꯂꯔꯒ ꯑꯣꯏꯕꯗꯨꯅꯦꯕ ꯑꯆꯧꯕꯤꯒꯨꯝꯕꯗꯣ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯏꯗꯣ ꯍꯥꯏ ꯇꯧꯕꯅꯤꯗ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯌꯨꯇ꯭ꯌꯨꯕꯇ ꯄꯩꯁꯥ ꯐꯪꯉꯀꯥꯟꯗ ꯁꯣꯏ ꯆꯥꯔꯛꯑꯒ ꯑꯗꯨꯐꯥꯎꯇꯪꯗꯤ ꯉꯥꯏꯕꯤꯔꯝꯃꯨ
ꯑꯗꯨꯒ ꯑꯃꯅ ꯃꯌꯥꯝꯅ ꯁꯧꯒ꯭ꯔꯤ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯧꯒ꯭ꯔꯤꯗꯣ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯅꯅꯦꯕ ꯃꯌꯥꯝ ꯆꯥꯔꯛꯇ꯭ꯔꯤꯗꯣ ꯑꯩ ꯁꯧꯒ꯭ꯔꯤ ꯆꯥꯅꯤꯡꯉꯦꯕꯀꯣ ꯁꯧꯒ꯭ꯔꯤ ꯐꯪꯗꯕꯩ ꯇꯧꯕꯅꯦ ꯃꯌꯥꯝ ꯑꯩ ꯐꯪꯕꯒ ꯑꯗꯨꯝ ꯁꯣꯏꯗꯅ ꯆꯥꯔꯛꯀꯗꯣꯏꯅꯦ ꯑꯗꯣ ꯈꯪꯗꯦ ꯌꯨꯝꯗꯗꯤ ꯄꯨꯡꯄꯥꯟꯗ ꯄꯥꯟꯕꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯄꯣꯛ ꯄꯣꯛ ꯄꯣꯛꯈꯥꯏꯕꯤꯗꯣ ꯑꯁ ꯑꯗꯨꯗꯨꯒ ꯊꯣꯡꯉ ꯆꯥꯕꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯨꯁꯨ ꯐꯪꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯨꯒ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯕ ꯁꯧꯒ꯭ꯔꯤꯗꯣ ꯈꯖꯤꯡꯒ ꯊꯣꯡꯕꯗꯣ ꯑꯁ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ ꯃꯌꯥꯝ ꯌꯨꯝꯗꯒꯤ ꯊꯥꯕꯤꯔꯛꯅꯕꯁꯨ ꯂꯩꯖꯗꯦ ꯁꯤꯒꯤ ꯂꯥꯁꯀꯤ ꯑꯂꯨꯗꯨꯗꯤ ꯆꯥꯛ ꯁꯤꯠ ꯅꯥꯟꯅ ꯆꯥꯁꯟꯗꯣꯔꯦ ꯍꯩꯖꯤꯟꯅꯧꯅꯦ ꯁꯥꯎꯅꯤꯡꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ ꯂꯣꯏꯅ ꯆꯥꯖꯔꯛꯀꯦ ꯑꯩ ꯉꯥꯅꯨꯁꯨ ꯁꯣꯏꯗꯅ ꯆꯥꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯨꯗꯨꯒ ꯁꯧꯒ꯭ꯔꯤ ꯀꯥꯡꯉꯧ ꯄꯥꯛꯅꯝ ꯑꯩ ꯃꯌꯥꯝ ꯀꯥꯎꯖꯗꯤ ꯁꯨꯝ ꯆꯥꯒꯦ ꯇꯧꯕꯅꯦꯕ ꯃꯌꯥꯝ ꯑꯗꯨ ꯐꯪꯗ ꯇꯧꯕꯅꯤꯀꯣ ꯇꯁꯦꯡꯅ ꯐꯪꯗ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯀꯥꯡꯁꯣꯏ ꯑꯆꯝꯕ ꯃꯌꯥꯝ ꯑꯃ ꯄꯨꯔ ꯂꯥꯛꯑꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ